Israeli Mossad chief Gaza ceasefire gi khananaba Paris ta chatkhre. Israeli Intelligence Agency Mossad ki chief na luchingba delegation ama Israel amasung Hamas anigi marakta ceasefire ama taunabagi matangda wari sanabagi damak ngarang Paris ta chatkhre haina Israeli government official ama na phongdokre. Masak maming takthokta ba official aduna hai chawkraba hoba ma Israel amasung Hamas anigi marakta lengdana laire. US media da phongba report ka ona taina na mahak na hai khe dillama taunabagi manak nang na laiba dinatte. Hamas na masigi khongfam handok pa taude amasung pressure hen na Hamas ta pisingadaba nei. Official adugi matungin na US na luchingduna Paris ta pangthokada bawari sanabagi thabak ase Gaza conflict loisin na badil lama purak na bagi pandam nei. Masi US Central Intelligence Agency CIA Director Qatari Prime Minister amadi Egyptian amasung Israeli Security Agency singdagi oiba negotiator sing na saruk yaraga pangthokani haire. Israeli official aduna hai Sinbad Internal Security Agency Ronen Bar gi chief na mateng pangbang Mossad head David Barney na delegation na si luchinga nei. Meeting gi pandam di wari sanabada wakalon sing puthok na ba amasung haujik mukna duna leiriba si loisilhangada ba proposal sing adu khanabani hai na mahak na makha taakhe. Israeli Prime Minister Benjamin Netanyahu na Hamas na Gaza da sakti paiduna adumak leiringai amadi Hamas muthanaba pandam kangkhalak lingai talakta conflict asi pura leban ba yawba dillama tawnabada mahaki government na yaroi haina hanna phongdokhraba nei. Israel gi mi lising amaga chani rom hatkiba masung mi chani gani furom na fazan khiba kha thangba Israel da thokiba Hamas ki attack adugi paukhumda Gaza da masigi offensive October 3 2023 da sathaba hauke. Hauji hostage sama henbade Hamas amasung atay militant group sing na Gaza da fazinduna thamle. Misi mina yawba conflict asina Gaza da mangan tagan bagi saitheng ama phangbaga loinan na haujik sathariba Israel gi attack ta Palestinian sibagi masing lising kuntaruk chamriga kunithoi amasung sokpana lising hompuga manga subna marfuga taret sukhre haina Gaza da base tauba health ministry gi matungin haire. Hostage sing thadokna ba Qatar na Hamas ta hen taksin gadava nei Netanyahu. Gaza da hostage sing thadokna ba Qatar na Hamas da piriba masigi ithiladu hena kansin gadavani haina. Israeli Prime Minister Benjamin Netanyahu na phongdokre Qatar na Hamas ki lusing basing laifam pire Hamas ta sel thadari amade Hamas ta tawgeda ngamba sakti lai haina. Netanyahu na ngahan Tel Aviv ta pangthokiba press conference amada haikhe